ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩꯕꯤꯔꯦꯜ ꯀꯩ ꯇꯣꯡꯕ ꯑꯃꯥꯏꯕ ꯁꯤꯖꯟ 2꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩꯕꯤꯔꯦꯜ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯁꯤꯖꯟ 2꯫ ꯃꯇꯝꯁꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯧꯕꯨꯛꯇ ꯀꯨꯝꯈꯤꯕ ꯅꯨꯄꯥ ꯃꯈꯩꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯍꯥ ꯑꯃ ꯂꯧꯕꯨꯛ ꯑꯗꯨꯗ ꯈꯔ ꯊꯦꯡꯊꯅ ꯊꯕꯛ ꯁꯨꯍꯧꯔꯤ꯫ ꯃꯌꯥꯝ ꯃꯔꯤ ꯃꯔꯤ ꯀꯥꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯏꯇꯣꯝꯇ ꯉꯥꯏꯔꯦꯅꯦ, ꯀꯥꯍꯧꯅꯕ ꯇꯧꯔꯒꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝꯒꯤ ꯇꯨꯡ ꯈꯔ ꯑꯣꯏꯔꯞꯅ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯗꯤ ꯃꯃꯥꯡ ꯊꯥꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯔ ꯀꯣꯟꯊꯍꯧꯔꯤꯕꯅꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯕ ꯁꯟ ꯀꯩꯅ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯤ꯫ ꯃꯇꯝꯁꯦ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯂꯕꯅꯤ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯈꯖꯤꯛꯇꯪ ꯃꯝꯁꯤꯟꯈꯤꯕꯗ ꯑꯗꯨꯃꯛ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯉꯥꯜ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯂꯧꯔꯤ ꯑꯗꯨꯗ ꯃꯥꯗꯨꯅ ꯒꯝ ꯒꯝ ꯆꯠꯂꯤꯉꯩ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯨꯡꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯨꯗꯨꯞ ꯀꯨꯜꯂꯒ ꯂꯧꯔꯤ ꯑꯗꯨꯗ ꯀꯨꯜꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯅꯍꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ? ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯤꯗꯤ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯨꯗꯨꯞ ꯀꯨꯜꯂꯒ ꯂꯩꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯎꯪꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯄꯥꯏꯔꯤꯕ ꯌꯣꯄꯥꯛ ꯑꯗꯣ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯆꯣꯡꯁꯤꯟꯕ ꯇꯥꯟꯅꯔꯛꯄ ꯇꯧꯔꯕꯗꯤ ꯍꯦꯛꯇꯃꯛ ꯌꯥꯟꯊꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯑꯔꯥꯞꯄꯗꯒꯤ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯑꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯧꯄꯥꯛ ꯐꯥꯎꯗꯨꯅ ꯆꯕꯨꯛ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯃꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯇꯨꯡꯗ ꯆꯕꯨꯛ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯊꯥꯞꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯨꯗꯨꯞ ꯀꯨꯜꯂꯒ ꯂꯩꯕ ꯑꯃ ꯉꯁꯥꯏ ꯂꯧꯔꯤꯗ ꯂꯦꯞꯍꯧꯕꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕ ꯂꯧꯄꯥꯛ ꯑꯗꯨꯒꯤ ꯀꯥꯆꯤꯜꯗ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯕꯗꯧꯅ ꯀꯨꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯝꯒ ꯃꯝꯕꯅꯦ꯫ ꯅꯨꯄꯥ ꯑꯗꯣ ꯀꯤꯃꯟꯈꯤꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯠꯂꯛꯂꯤ꯫ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯈꯠꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥ ꯑꯃꯅ ꯉꯔꯪ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ తాꯕꯗ ꯅꯨꯄꯥ ꯑꯗꯣ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄꯗ ꯃꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯕ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯀꯥꯈ꯭ꯔꯕ ꯅꯨꯄꯥ ꯃꯈꯩꯁꯨ ꯇꯥꯔꯗꯨꯅ ꯑꯥꯗ ꯂꯧꯄꯥꯛꯇ ꯂꯥꯎꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯜꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯨ ꯎꯕꯗ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯔꯨꯕꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕꯅꯤ, ꯅꯇꯣꯝꯇ ꯀꯩꯗꯧꯕꯒꯤ ꯂꯩꯍꯧꯔꯤꯕꯅꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯉꯔꯪ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯅ ꯉꯁꯤ ꯂꯧꯕꯨꯛꯇ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯄꯨꯗ ꯇꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯔꯨꯕꯗ ꯃꯈꯣꯏꯁꯤꯡꯅ
ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯅꯔꯤ꯫ ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯇꯣꯝꯇ ꯂꯩꯍꯧꯒꯅꯨ, ꯃꯌꯥꯝ ꯀꯥꯔꯤꯉꯩꯗ ꯀꯥꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯍꯣꯏꯅ ꯄꯥꯎꯇꯥꯛ ꯄꯤꯔꯤ꯫ ꯅꯤꯄꯥꯃꯆꯥ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯪꯅꯔꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯆꯩꯔꯥꯏ ꯈꯣꯟꯕ ꯑꯃꯗꯤ ꯆꯤꯡꯈꯩ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟꯗꯥꯗ ꯍꯥꯏꯔꯤꯕ ꯂꯣꯛꯄꯥꯛ ꯑꯁꯤꯗ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯣꯟꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡ ꯑꯗꯣ ꯂꯣꯛꯄꯥꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯂꯣꯏꯁꯤꯜꯂꯝꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯇꯧꯕꯇꯕꯨ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡ ꯑꯗꯨꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯁꯣꯛꯍꯜꯂꯨꯔꯒꯦ, ꯅꯥꯍꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ, ꯀꯤꯔꯨꯅꯨ ꯀꯤꯔꯨꯅꯨ ꯍꯥꯏꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯉꯥꯡꯅꯗꯨꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯔꯤ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯄꯣꯏꯔꯩꯍꯟ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯕꯗ ꯄꯣꯏꯔꯩꯍꯟꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯥꯏꯕꯛ 3 ꯀꯠꯂꯤ, ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯆꯥꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯊꯣꯡꯒꯥꯜꯁꯤ ꯈꯔ ꯁꯨꯛꯏ, ꯅꯥꯛ ꯌꯦꯠ ꯋꯥꯡꯂꯕ ꯁꯝꯕꯜ ꯂꯩꯁꯤꯡ ꯑꯃꯗꯤ ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯁꯥꯡꯕꯗꯣ ꯍꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯒꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩ ꯅꯣꯕꯥꯞ ꯑꯃꯗꯤ ꯑꯇꯩ ꯆꯣꯔꯐꯣꯟꯅꯆꯤꯡꯕ ꯎꯍꯩ ꯋꯥꯍꯩꯅ ꯄꯤꯛ ꯊꯟꯅ ꯍꯧꯔꯤꯕꯅꯤ꯫ ꯏꯁꯨꯛ ꯁꯨꯛꯏ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤ ꯌꯨꯝꯁꯤ꯫ ꯃꯩꯇꯩꯒꯤ ꯌꯨꯝꯖꯥꯎꯅꯤ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯗ ꯅꯠꯇꯅ ꯁꯪꯒꯣꯏ, ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯃꯗꯤ ꯑꯋꯥꯡ ꯁꯪꯒꯣꯏꯁꯨ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ, "ꯑꯣꯖꯥ, ꯑꯩ ꯈꯨꯔꯨꯝꯖꯔꯤ." ꯌꯥꯔꯦ, ꯀꯔꯤꯅꯣ ꯅꯪ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯗ?" "ꯍꯣꯏ ꯑꯣꯖꯥ." "ꯁꯦ, ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯖꯤꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯁꯪꯒꯣꯏ ꯑꯁꯤꯗ ꯐꯝꯂꯝꯃꯨ." "ꯍꯣꯏ ꯑꯣꯖꯥ." ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯄꯣꯏꯔꯩꯍꯟꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯃꯈꯥ ꯆꯠꯊꯍꯧꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯄꯔꯞ ꯄꯔꯞ ꯐꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯁꯪꯒꯣꯏꯒꯤ ꯃꯊꯛ ꯑꯗꯨꯗ ꯊꯥꯔꯒ ꯄꯣꯏꯔꯩꯍꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯅ, "ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯤꯕꯨꯉꯣ ꯉꯁꯤꯗꯤ꯫ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯀꯣꯜꯗ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯉꯪꯉꯒ ꯑꯃꯗꯤ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯃꯈꯣꯏ ꯈꯔ 2-3 ꯁꯨꯔꯦ ꯄꯥꯎ ꯇꯝꯅꯔꯤꯕ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯈꯪꯖꯕ ꯀꯔꯤ ꯂꯩ, ꯑꯗꯨ ꯍꯥꯏꯌꯨ ꯇꯥꯒꯦ." "ꯑꯣꯖꯥ, ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥ 2ꯒꯤ ꯈꯨꯅꯦꯠ ꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡ ꯑꯗꯨ ꯃꯥꯜꯂꯤ ꯑꯣꯖꯥ." ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕ ꯑꯃꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯅꯤꯅ ꯄꯨꯊꯣꯛꯂꯝꯕ ꯃꯈꯣꯏꯒꯤ ꯃꯍꯩꯗꯒꯤ ꯁꯦꯝꯈꯤꯕ ꯄꯥꯝꯕ ꯀꯩꯔꯦꯜ 2ꯅꯤ꯫ ꯄꯥꯝꯕ ꯀꯩꯔꯦꯜ 2 ꯑꯗꯨ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯣ?" "ꯑꯣꯖꯥ, ꯑꯗꯨꯝꯗꯤ ꯑꯩ ꯈꯪꯖꯗꯦ." "ꯍꯥꯏꯔꯤꯕ ꯄꯥꯝꯕ ꯀꯩꯔꯦꯜ 2 ꯑꯁꯤ ꯆꯔꯥꯏ ꯈꯣꯟꯕꯒꯤ ꯊꯋꯥꯏꯗꯒꯤ ꯑꯃ ꯁꯦꯝꯕꯅꯤ, ꯆꯤꯡꯈꯩ ꯉꯥꯛꯄꯒꯤꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯒꯤ ꯑꯃ ꯁꯦꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ 2ꯒꯤ ꯊꯋꯥꯏꯅ ꯑꯃꯃꯝ ꯁꯦꯝꯅꯈ꯭ꯔꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯊꯋꯥꯏ 2ꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯁꯥꯐꯣꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯗꯕ ꯇꯥꯔꯕꯗꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕ 2ꯗꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯉꯝꯗ, ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈꯤꯕꯁꯨ ꯉꯝꯗ, ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯣꯜꯂꯛꯇꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯅꯪꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ, ꯂꯥꯏꯔꯤꯛꯅꯆꯤꯡꯕ
ꯂꯨꯔꯕ ꯃꯍꯩ ꯀꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯃꯍꯥꯛꯀꯤ ꯁꯪꯇꯞ ꯑꯗꯨꯗ ꯆꯤꯊꯗꯨꯅ ꯊꯅꯝꯂꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯆꯤꯡꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒ ꯈꯔ ꯎꯟꯈꯠꯅꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅꯒ ꯐꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯑꯁꯤꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯍꯩꯒꯗꯕ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ, ꯑꯗꯨꯕꯨ ꯈꯔꯁꯨ ꯍꯩꯔꯕꯅꯤꯅ ꯅꯍꯥꯛ ꯂꯥꯏꯈꯣꯡ ꯇꯤꯟꯈꯣꯡ ꯈꯔ ꯊꯤꯕ ꯌꯥꯔꯦ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯣꯖꯥꯒꯤ ꯑꯌꯥꯕ ꯑꯃꯇꯪ ꯂꯧꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯗ ꯑꯗꯨ ꯉꯥꯏꯖꯔꯕꯅꯤ꯫ ꯑꯩꯁꯨ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯨꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯅꯩꯅꯕꯗꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯣꯖꯥ꯫ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯈ꯭ꯔꯤꯕꯗꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯑꯣꯖꯥ, ꯑꯩꯅ ꯇꯥꯖꯕꯗꯗꯤ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯠꯂꯦ ꯍꯥꯏꯕꯔ ꯀꯔꯤꯅꯣ? ꯃꯗꯨꯒꯤ ꯋꯥꯍꯧꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅꯗꯤ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯑꯅꯤ ꯑꯁꯤ ꯈꯠꯅꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯀꯅꯥꯅꯣ ꯑꯃ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯐꯔꯦ, ꯃꯁꯤꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯨꯟꯕꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯏꯔꯤꯛꯅꯆꯤꯡꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯣꯝꯖꯤꯜꯍꯧꯒꯗꯕꯅꯤ꯫ ꯁꯨꯝꯗꯧꯔꯣ, ꯅꯍꯥꯛ ꯀꯩꯗꯧꯉꯩꯅꯣ ꯑꯃ ꯅꯍꯥꯛ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯃꯍꯥꯛꯀꯤ ꯁꯪꯇꯞ ꯁꯪꯂꯦꯟ ꯁꯪꯒꯥꯏ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨ꯫ ꯑꯣꯖꯥ, ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯏꯅꯉꯩꯗꯗꯤ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯤꯡ ꯊꯤꯅꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯎꯃꯪꯁꯤ ꯈꯔꯕꯨ ꯀꯣꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯆꯪꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤ ꯂꯣꯏꯅꯕ ꯌꯥꯕ ꯅꯠꯇꯦ, ꯅꯁꯥꯃꯛ ꯆꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯥꯏꯅꯤꯡꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯈꯣ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯅꯍꯥꯛꯅ ꯆꯪꯈꯤꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯆꯦꯛꯃꯣꯛ ꯂꯥꯎꯍꯟꯗꯅ ꯆꯪꯒꯗꯕꯅꯤ꯫ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯎꯃꯪ ꯑꯗꯨꯗ ꯂꯣꯠꯂꯒ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯂꯤ꯫ ꯑꯣꯖꯥ, ꯑꯗꯨꯗꯅꯤ ꯑꯩꯅ ꯀꯤꯖꯔꯤꯕꯁꯤ꯫ ꯃꯪꯂꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯨꯝꯗꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯏꯔꯥꯛꯅꯒꯅꯤ ꯈꯟꯗꯨꯅ ꯏꯔꯣꯏꯗꯕꯗꯤ ꯌꯥꯗꯦ꯫ ꯁꯤꯒꯅꯤ ꯈꯟꯅ ꯄꯣꯛꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯁꯤ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ? ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ꯫ ꯅꯪ ꯂꯩꯋꯥ ꯇꯤꯟꯋꯥ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯩꯔꯕꯅꯤ꯫ ꯅꯪꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯑꯗꯨꯒ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯣꯖꯥ, ꯀꯤꯒꯅꯨꯅꯦ ꯅꯪꯕꯨ, ꯑꯗꯨꯅ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯅꯍꯥꯛꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯀꯧꯊꯣꯛꯇꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯍꯟꯒꯗꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯉꯥꯛꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯑꯣꯖꯥ, ꯑꯩ ꯋꯥꯈꯜ ꯂꯥꯛꯆꯔꯦ꯫ ꯈꯤꯇꯪ ꯇꯥꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯈꯣꯏꯁꯤ ꯇꯥꯛꯄ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯗꯣ ꯀꯩꯗꯧꯉꯩ ꯆꯠꯀꯦ ꯈꯜꯂꯤꯕ ꯅꯪꯕꯣ? ꯑꯣꯖꯥꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯉꯁꯤ ꯅꯨꯡꯗꯥꯡ ꯍꯦꯛꯇꯃꯛ ꯊꯕꯛ ꯍꯥꯏꯁꯤꯗꯤꯅꯦꯕꯨ ꯊꯤꯟꯊꯕ ꯐꯠꯇꯦ꯫ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕ ꯑꯅꯤꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯈꯨꯠꯂꯥꯏꯁꯤꯡ ꯍꯦꯛ ꯐꯪꯈꯤꯕꯗ ꯑꯩꯈꯣꯏꯅꯅꯦ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯀꯩ ꯀꯧꯊꯣꯛꯄꯗꯨ ꯄꯥꯝꯗꯕ꯭ꯔꯅꯦ? ꯑꯣꯖꯥ, ꯀꯔꯤꯒꯤ ꯄꯥꯝꯗꯅꯤ? ꯑꯩꯁꯨ ꯑꯩꯒꯤ ꯈꯨꯅꯦꯠꯁꯥ ꯀꯩ ꯑꯃꯇꯪꯗꯤ ꯊꯝꯅꯤꯡꯉꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯄꯥꯝꯕ ꯀꯩꯔꯦꯟ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯕꯨꯠ ꯕ꯭ꯔꯦꯗ ꯁꯥꯟꯅꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯀꯣ꯫ ꯕꯨꯠ ꯕ꯭ꯔꯦꯗ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯕꯣꯛ ꯍꯩꯕꯣꯛ ꯍꯥꯔꯨ ꯂꯥꯔꯨ ꯈꯔꯅ ꯑꯗꯨꯃꯛ ꯌꯥꯏ, ꯑꯗꯨꯕꯨ ꯄꯥꯝꯕ ꯀꯩꯔꯦꯟ ꯁꯤꯖꯤꯟꯅꯔꯨꯔꯕꯗꯤ, ꯏ ꯊꯣꯛꯄ ꯑꯃ ꯄꯤꯗ꯭ꯔꯕꯗꯤ, ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯗ꯭ꯔꯕꯗꯤ ꯌꯥꯗꯦꯍꯦ꯫ ꯑꯣꯖꯥ, ꯃꯈꯣꯏꯁꯨ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯕ꯭ꯔꯅꯦ? ꯍꯩꯃꯥ, ꯅꯪꯉꯣꯟꯗꯒꯤ ꯄꯨꯊꯣꯔꯛꯄ, ꯅꯪꯒꯤ ꯅꯁꯥꯗꯒꯤ ꯁꯦꯝꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯥ ꯑꯗꯨꯗꯤ ꯃꯁꯥꯅ ꯅꯪꯅ ꯆꯥꯔꯤꯕ ꯃꯈꯩ ꯆꯥꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯂꯕꯁꯨ ꯅꯠꯇꯦ, ꯈꯨꯌꯨꯝ ꯂꯥꯏꯅꯤ꯫
ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯅ ꯆꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯔꯒꯦ ꯅꯪꯅ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯈꯟꯅ ꯅꯩꯅꯔꯁꯤ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯍꯥꯏꯔꯒꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯣꯟꯒꯗꯧꯔꯤꯕ ꯂꯩꯋꯥ ꯑꯁꯤ ꯅꯍꯥꯛꯅ ꯊꯨꯝ ꯑꯉꯧꯕ ꯑꯃꯗꯤ ꯂꯩꯉꯣꯏ ꯑꯅꯤꯁꯤ ꯌꯥꯟꯁꯤꯟꯅꯔꯒ ꯅꯍꯥꯛꯅ ꯆꯥꯏꯊꯣꯛꯈꯤꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯑꯃꯗꯤ ꯄꯣꯏꯔꯩꯍꯟ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯣꯔꯦꯟ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯑꯃꯗꯤ ꯀꯔꯝꯅ ꯆꯪꯒꯗꯕ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯄꯣꯏꯔꯩꯍꯟ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯦ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯂꯩꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯈꯨꯜ ꯑꯁꯤ ꯂꯩꯍꯩꯗꯕ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯥꯊꯦꯡ ꯐꯪꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯀꯥꯏ ꯈꯨꯜꯅꯤ ꯂꯩꯍꯩꯕ ꯈꯨꯜ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯣꯡꯈ꯭ꯔꯕꯅꯤ ꯃꯃꯥꯡꯉꯩ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯆꯩꯔꯥꯏꯈꯣꯟꯕ ꯑꯅꯤꯒꯤ ꯂꯥꯟꯗ ꯀꯤꯔꯗꯨꯅ ꯃꯈꯣꯏ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯅꯣꯡꯊꯥꯡ ꯆꯥꯏꯕꯗꯤ ꯃꯄꯥꯅ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯍꯤꯡꯈꯣꯜꯅꯤ ꯑꯗꯨꯅ ꯊꯥꯗꯣꯛꯄ ꯍꯨꯟꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯅꯣꯡꯊꯥꯡ ꯆꯥꯏꯕꯒ ꯃꯍꯥꯛꯀ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯜꯂꯛꯄꯅꯔ ꯂꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯄꯪꯅꯥꯗ ꯅꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯍꯟꯈꯤꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯊꯥꯡ ꯆꯥꯏꯕꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯕꯗ ꯄꯣꯏꯔꯩꯍꯟ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯄꯣꯏꯔꯩꯍꯟꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯁꯨꯅꯕ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯂꯩ ꯃꯆꯥꯗꯤ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯤ ꯄꯣꯏꯔꯩꯍꯟꯅ ꯑꯃꯥꯏꯕ ꯇꯝꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯂꯣꯏꯅꯃꯛ ꯌꯥꯏ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯛꯄꯅꯤꯅ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛ ꯆꯩꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯣꯏꯔꯩꯍꯟꯅ ꯑꯃꯥꯏꯕ ꯇꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯣꯏꯔꯩꯍꯟꯅ ꯑꯃꯥꯏꯕ ꯇꯝꯕꯗ ꯃꯈꯣꯏꯅꯁꯨ ꯑꯗꯨꯃꯛ ꯌꯥꯔꯤꯕꯅꯤ ꯄꯣꯏꯔꯩꯍꯟꯅ ꯄꯔꯞ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯃꯥꯏꯅ ꯇꯧꯔꯕꯒꯦ ꯉꯁꯤꯅ ꯀꯌꯥꯝ ꯇꯝꯂꯛꯂꯕꯅꯣ ꯉꯁꯤꯗꯤ ꯃꯍꯩꯒꯤ ꯃꯔꯝꯗ ꯈꯔ ꯅꯩꯅꯔꯛꯂꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯁꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯇꯕꯁꯨ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯂꯝꯕ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯆꯩꯔꯥꯏꯈꯣꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟꯗꯥꯗ ꯎꯃꯪ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯈꯤꯕ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯍꯥꯛꯀꯤ ꯁꯪꯂꯦꯟꯗ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯠꯀꯗꯧꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯗꯨꯒꯤ ꯎꯃꯪꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡ ꯂꯩ ꯍꯥꯏꯗꯅ ꯃꯤ ꯑꯃꯗ ꯆꯪꯕ ꯉꯝꯃꯗꯕꯅꯤ ꯉꯝꯅꯗ꯭ꯔꯕꯁꯨ ꯆꯪꯗꯕꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯌꯦꯡꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯦꯡꯅꯕꯗ ꯋꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯆꯪꯂꯨꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏꯗ ꯅꯪꯅ ꯄꯥꯈꯠꯆꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯝꯇ ꯇꯧꯔꯛꯂꯣꯏꯗ ꯑꯁꯨꯝꯅ ꯄꯣꯏꯔꯩꯍꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯍꯥꯛꯀꯤ ꯁꯪꯂꯦꯟ ꯑꯃꯟꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯄꯣꯠ ꯆꯩ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯨꯃꯤꯠꯁꯨ ꯑꯗꯨꯃꯛ ꯇꯥꯁꯜꯂꯛꯂꯦ ꯅꯨꯃꯤꯠꯁꯦ ꯊꯥꯕꯜꯁꯨ ꯅꯤꯡꯊꯤꯅ ꯐꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯄꯣꯏꯔꯩꯍꯟꯅ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯄꯥꯏ ꯊꯕꯥꯏꯔꯤꯕꯅꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯖꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯂꯦ ꯃꯇꯝꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕꯅꯤ ꯅꯣꯡꯊꯥꯡ ꯆꯥꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟ ꯂꯝꯂꯕ ꯃꯇꯨꯡ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯄꯔꯞ ꯊꯣꯔꯛꯂꯦ
asumna phimu setuna khaujau yanduna parap asum lakpana amaiba singkhai ngakpana lotkhiba umang adugi sidai yoksalakli matam maruda amaiba poiri hanna swaida hekta mahawragi asumna khallaga mahana porokliba khaw adudagi thum amadi leingoi yansinnaraba makum khara lokthorokli aduga mahana pariba khuba maduda lewa mantra kaya sunduna mahana saithorakli asumna mahana saithokibada mahak punga ngaksari karino aina thumga leingoi ga saithokhiba matamda umang ngasigi mayai phawba yaupribasibu adu hana langba sanba misunati aidi ngaktuna leiringai akoibada leiramba miyoi khara chenkibagi makhol tabada poirei han abamba jaga amada sat lesinduna lutlaga leiri mahangna adumna lotlaga yenglaka matamda kanaguma miyoi ani ahum budrung umang adugi khara kokpa lambi amada senkribado amaiba poirei hanna uri aduga yamna ngaklibadi mukhoina senkribasing adugi matungda mami sami karino masu tanakri madu ubata poirei han timu laimu sapong nakledana ai section daba yadi karigum baina section lodaba taradi ai awa phamda tagadoribani sangsin bahuragi asumna poirei han wakhal khalaba matungda makutta lewa khara solaga masada nanthajari madugi matung umang manungda mahak parap sangsilakli lambi thiduna umang adugi manungda leiriba amaiba singkhai ngakpana saramba khangpok sang adu yogadaba khara khatamak ngairba matamda karomdagino khanghaudana yamna hauna karigumba bengullama khongkalakli adumna khongkalakpa aduta poirei han masado ipai thawairi karom chingasigi haiduna phamtharaga lulaga leiri matam aduda ikhang khanghaudana umang adugi akoibada maibul paiduna makhoi moiga yeknaba oriba chingmi sing kana leibagi haiduna thiba lakli umang munda leiramba poirei hangi leikai gi mi khudimak tanga tumna hatkadabani haiduna ngangna sangnariba singadusu poirei hanna tari madu tarubada poirei handi mihun thawun kaka amata sudrabani masigi matung poirei hanna ai siki mandana loina mahi kawida masigi aina porokliba thum amadi lengoi asi amuk chaithoklagi asumna khallaga thum amadi lengoi ka tosallaba mahaki uphulada khubam paikhatuna lewa mantra kaya sonduna amuk chaithorakli adumna chaithorakpada hojik umang manung ado nungjeng saibagum sereng chaitharakli matam aduda poirei hansu kirabanina pangsaida chaithorakli adumna mahangna pangsaida chaithorakpa aduda umang manung aduda maibul paiduna kana atopa leikaidagi mi lakpra haiduna yengba lakliba singmi singado amana amada kuyeng yengnari akoibaduda madugi matung makhoigi mamitna karigumba ma urabagum kana makhoigi maronda launnaraduna mafam maru thadoklamnaga hau thaduna chenakri adukne chenakhiba aduda poirei han ne hek tari sor sangna hondoktuna ai siramganida aina tawriba thabak asi kadai phawba pharibano chumlibano haiba phawba khangjaraktre tawisi wakhal asi khallaga parap amaiba singkhai ngakpagi khangpok sangadu tamna sangsilakli mahana aduma sangsilakpada umang adugi akoibada mamit mana ilang langna musin muna ugi usa sing wagi waton singda tongduna naptuna leiriba singado poirei han uba haurakli poirei han mahak amaiba ma ojarabasu asigumba bud preti abukta phawba udribani mana hawjik tawkhriba aduna bud pret singna mahaki akoibada koisen senaragani haibase khangjarabasu madu mahakna uroidra haiduna khallubani adubu taseng urakpa sidadi poirei han masado kibana loiri adumna kiringai aduda kiba khara falanaba puningda hera aise amaibani aina kadobagi makhoibu kigidoribano haibagi wakhal asida thauna khaditang warabasu lakchanaba honari masigi matung poirei han asum lakpana singkhai ngakpagi khangpok sangadu yorokrabada yamna harauna parap sangselli thong ga do puhang hanglaga leiramle
ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯄꯣꯏꯔꯩꯍꯟꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯊꯤꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯂꯣꯟꯁꯤꯟꯈꯤ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕ ꯑꯁꯤꯗ ꯄꯣꯏꯔꯩꯍꯟ ꯏꯄꯥ ꯄꯥꯈꯠꯂꯛꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯃꯩ ꯊꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯪꯉꯥꯎꯅꯔꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯅ "ꯏꯍꯦ, ꯑꯩꯁꯤ ꯏꯀꯥꯎ ꯀꯥꯎꯏꯗ, ꯃꯈꯣꯛ ꯂꯣꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯐꯛꯀꯥꯏꯕ ꯉꯝꯂꯣꯏ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯏꯔꯩꯍꯟꯅ ꯊꯣꯡ ꯑꯗꯨꯗ ꯀꯧꯈꯥꯏꯔꯛꯄꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯣꯏꯔꯞꯅ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯥꯞꯇꯛꯅ ꯃꯅꯥ ꯊꯥꯡꯖꯤꯜꯂꯒ ꯇꯥꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯊꯣꯡꯒꯤ ꯃꯄꯥꯗ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯁꯥꯊꯤꯅ ꯊꯣꯡ ꯑꯗꯨꯅ ꯐꯨꯖꯤꯜꯂꯒ ꯇꯨꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯍꯟ ꯆꯦꯟꯊꯣꯔꯛꯂꯒ ꯊꯣꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯤ꯫ ꯌꯥꯝꯅ ꯀꯟꯕ ꯊꯣꯡ ꯅꯠꯇꯦ, ꯐꯛꯆꯦꯠꯅ ꯇꯥꯔꯒ ꯁꯦꯝꯕ ꯑꯗꯨꯒꯨꯝꯂꯕ ꯐꯛꯆꯦꯠꯀꯤ ꯊꯣꯡ ꯑꯃꯅꯤ꯫ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯊꯣꯔꯛꯄꯗꯨꯗ ꯊꯣꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯋꯥ ꯑꯗꯨꯒꯤ ꯄꯩꯌꯥ ꯄꯔꯩ ꯑꯗꯨ ꯇꯠꯂꯒ ꯊꯣꯡ ꯑꯗꯨ ꯃꯄꯥꯛ ꯑꯣꯏꯅ ꯃꯄꯥꯟꯗ ꯄꯥꯏꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯄꯥ ꯑꯃꯁꯨ ꯊꯣꯝꯖꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯤꯕꯅꯤ꯫ ꯄꯣꯏꯔꯩꯍꯟ ꯄꯔꯞ ꯆꯪꯁꯤꯜꯂꯗꯨꯅ ꯅꯤꯄꯥ ꯑꯗꯣ ꯆꯤꯡꯃꯤꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯎ ꯑꯃꯠꯇ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯄꯣꯏꯔꯩꯍꯟꯅ "ꯍꯩ ꯅꯤꯄꯥ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯉꯛ ꯅꯣꯝꯗꯨꯅ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯍꯟꯅ "ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯇꯨ." ꯑꯁꯨꯝꯅ ꯄꯣꯏꯔꯩꯍꯟꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯨꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯎꯃꯪꯒꯤ ꯑꯀꯣꯏꯕꯗ ꯃꯃꯤꯠ ꯃꯅꯥ ꯏꯂꯪ ꯏꯂꯪ ꯂꯪꯅ ꯎꯗ ꯋꯥꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯅꯤ ꯎꯔꯤꯕꯁꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯅꯤꯄꯥ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯅ "ꯑꯩꯒꯤ ꯏꯃꯤꯡ ꯌꯥꯗꯨꯏ ꯀꯧꯏ" ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯍꯟ "ꯑꯣ, ꯅꯍꯥꯛ ꯃꯩꯇꯩꯂꯣꯟꯗꯤ ꯈꯪꯕ ꯋꯥ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯈꯥꯡꯄꯣꯛꯁꯪ ꯑꯁꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯩ ꯊꯥꯔꯤꯕꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯗꯨꯏꯅ "ꯅꯍꯥꯛꯁꯦ ꯆꯔꯥꯏꯈꯣꯟꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯍꯥꯠꯅꯅꯕ ꯃꯩ ꯊꯥꯔꯛꯄꯅꯤ" ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯍꯟꯅ "ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯠꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯂꯨꯔ ꯂꯨꯔꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯀꯗꯥꯏꯗ ꯄꯨꯈ꯭ꯔꯕꯒꯦ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯌꯨꯗꯨꯏꯅ "ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯑꯩꯈꯣꯏꯗ ꯄꯤꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯅꯀꯣꯛ ꯅꯣꯟꯗꯨꯅ ꯀꯠꯆꯧ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯄꯤꯕꯤꯒꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯄꯣꯏꯔꯩꯍꯟꯅ "ꯀꯔꯤ, ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯈꯣꯏꯔꯝꯃꯣ ꯍꯥꯏꯕ? ꯈꯣꯏꯔꯝꯃꯒꯦ ꯌꯦꯡꯉꯨꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯍꯟꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯈꯔ ꯁꯤꯖꯤꯟꯅꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ꯫ ꯄꯣꯏꯔꯩꯍꯟꯒꯤ ꯃꯇꯨꯡꯗ ꯃꯃꯤ ꯁꯥꯃꯤ ꯀꯔꯤꯅꯣꯃ ꯂꯦꯞꯂꯤꯕꯗꯨꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯤꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯗꯣ ꯍꯥꯏꯕꯗꯤ ꯌꯨꯗꯨꯏꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯍꯟꯗ ꯍꯥꯏꯔꯛꯂꯤ꯫ "ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯣ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯅꯤ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯁꯥꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀ ꯎꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯤꯟꯅꯔꯒ ꯍꯨꯔꯥꯟꯕ ꯆꯪꯂꯒ ꯄꯣꯠꯁꯤꯡ ꯑꯗꯣ ꯍꯨꯔꯥꯟꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯗꯨꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯍꯟ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯒꯦ꯫ ꯑꯩ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ, ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯁꯥꯗꯨꯅ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯍꯟꯅ ꯌꯥꯗꯨꯏꯕꯨ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯌꯨꯗꯨꯏꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯝꯕꯤ ꯑꯁꯝꯕ ꯌꯦꯡꯗꯨꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯍꯟꯗꯤ
ꯌꯨꯗꯨꯏꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯨꯜꯂꯥꯛꯄꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯂꯥꯛꯄꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟꯅ ꯀꯔꯤꯒꯨꯝꯕꯗ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯆꯠꯂꯒ ꯂꯣꯂꯤꯇꯤꯛ ꯇꯧꯕ ꯁꯥꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯌꯨꯗꯨꯏꯕꯨ ꯃꯍꯥꯛꯄꯨ ꯊꯥꯖꯔꯨꯕꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯑꯁꯤ ꯑꯣꯏꯅ ꯐꯥꯖꯤꯜꯂꯒ ꯍꯥꯠꯈꯤꯗꯣꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯒꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝꯁꯦ ꯅꯣꯡꯁꯨ ꯈꯔ ꯉꯥꯟꯊꯣꯔꯛꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯄꯣꯏꯔꯩꯍꯟꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯗꯨꯡ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯣꯏꯔꯩꯍꯟꯅ ꯁꯠ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯍꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫